Hello ma'am hꯧꯖꯤꯛꯁꯦ ꯄꯨꯡ 9 ꯃꯨꯛ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯍꯣꯇꯦꯜ ꯃꯅꯥꯛꯇ ꯐꯥꯁ ꯐꯨꯗ ꯑꯃ ꯂꯩꯌꯦꯕꯒ ꯑꯗꯨꯒ ꯄꯨꯔꯤ ꯑꯃ ꯂꯣꯏ ꯐꯪꯉꯦ ꯌꯥꯝꯁꯨ ꯍꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯅꯛꯅ ꯂꯩꯔꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯆꯥꯏ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯀꯨꯝꯕꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯐ꯭ꯔꯦꯁꯁꯨ ꯑꯣꯏꯗꯅ ꯂꯣꯏꯔꯦ ꯔꯦꯗꯤ ꯑꯣꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯎꯔꯅꯤ ꯃꯈꯥ ꯀꯨꯝꯃꯨꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯦꯆꯧꯒꯤ ꯐ꯭ꯂꯦꯠꯇ ꯆꯠꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯌꯦꯡꯁꯦ ꯐ꯭ꯂꯥꯏꯠ ꯈꯔ ꯉꯟꯕ ꯑꯗꯨꯅ ꯁꯤꯗꯩ ꯈꯔ ꯆꯠꯂꯗꯤ ꯑꯦꯌꯔꯄꯣꯔꯠꯇꯣ ꯌꯥꯝ ꯃꯅꯨꯡ ꯆꯪꯉꯦꯕꯀோ ꯑꯗꯨꯅ ꯂꯦꯠ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯩꯅ ꯄꯣꯠꯇꯣ ꯄꯥꯈꯠꯂꯤꯗꯅꯀꯣ ꯑꯗꯨꯅ ꯁꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯣ ꯑꯣꯏ ꯇꯧꯕꯅ ꯐꯔꯦꯅ ꯑꯗꯣ ꯆꯦꯆꯧ ꯍꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯐ꯭ꯂꯥꯏꯠ ꯉꯜꯂꯗꯤ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯅ ꯃꯥꯏ ꯇꯨꯖꯤꯑꯣꯗꯒꯤ ꯑꯃꯨꯛꯀ ꯐꯨꯔꯤꯠ ꯑꯃꯈꯛꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯝ ꯁꯣꯟ ꯂꯩꯔꯦꯕ ꯃꯥꯁꯦ ꯈꯪꯉꯕ ꯑꯗꯣ ꯂꯩꯇ꯭ꯔꯗꯤ ꯃꯥ ꯃꯅꯤꯄꯨꯔ ꯍꯟ ꯉꯝꯃꯔꯣꯏ ꯃꯇꯥꯅꯤ ꯃꯥꯅ ꯇꯧꯕꯁꯦ ꯃꯥꯏꯃꯛ ꯉꯥꯎ ꯂꯩꯔꯦꯕꯀꯣ ꯑꯗꯨꯝ ꯁꯣꯟ ꯂꯩꯔꯦꯕ ꯑꯗꯨꯅ ꯍꯩꯁ ꯀꯥꯟꯅꯗ ꯂꯩꯊꯣꯛꯎꯔꯁꯤ ꯍꯥꯏꯅ ꯍꯥꯏꯗꯅꯀꯣ ꯐꯖꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯃꯥꯗꯣ ꯌꯥꯝ ꯄꯥꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯈꯜꯂꯒ ꯍꯜꯂꯛꯑꯀꯥꯟꯗ ꯁꯨꯝꯈꯜꯂꯒ ꯁꯨം ꯄꯥꯝꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯂꯩꯕ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯖꯨꯗꯤꯑꯣꯗꯤ ꯁꯨꯝ 10-11 ꯑꯗꯨꯋꯥꯏꯗ ꯍꯥꯡꯉꯝꯒꯅꯤ ꯈꯔ ꯊꯦꯡꯅꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯃꯨꯛ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯣꯏꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8 ꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯁꯤꯅ ꯍꯟꯗ꯭ꯔꯤꯕ ꯃꯥꯅ ꯖꯨꯗꯤꯑꯣ ꯑꯝꯇꯪꯒ ꯆꯪꯉꯝꯁꯦꯅ ꯌꯥꯝ ꯍꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯀꯩꯅꯣꯝ ꯌꯥꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯗꯣ ꯂꯩꯗꯅꯗꯤ ꯃꯅꯤꯄꯨꯔ ꯍꯟ ꯉꯝꯃꯔꯣꯏ ꯁꯤꯅꯦꯕ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯍꯥꯎꯕ ꯌꯥꯝ ꯂꯩꯔꯦ ꯑꯁꯤꯗꯒꯤ ꯌꯨꯝꯒꯤ ꯄꯨꯅꯕ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯤ ꯁꯤꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯩ ꯅꯍꯥꯟꯒꯤ ꯃꯥꯎꯠ ꯃꯥꯟꯕꯗꯣ ꯃꯆꯨ ꯌꯥꯎꯕꯗꯣ ꯑꯗꯨ ꯁꯤꯗꯩ ꯍꯦ ꯀꯌꯥ ꯑꯗꯨꯗो 20 ले लो कम नहीं है इसका दाम 30 है ये टोटल ये पर्पस अचापोट खरा लौरे बादाम का लोई फंगे सिदा मखन ꯆꯦꯞꯁꯨ ꯐꯪꯉꯦ ꯉꯁꯥꯏ ꯀꯌꯥꯝ ꯍꯥꯏꯔꯦ ꯉꯁꯤꯁꯦ ꯌꯨꯝꯗ ꯄꯨꯅꯕꯒꯤ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕꯀꯣ ꯕꯣꯕꯣꯛꯀꯤꯁꯨ ꯆꯥꯖꯅꯕ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯂꯧꯔꯛꯄꯅꯤ ꯑꯗꯣ ꯀꯩꯀꯩ ꯂꯧꯔꯛꯏꯗꯣ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯑꯍꯥꯎꯕꯗꯤ ꯌꯥꯝ ꯌꯣꯜꯍꯧꯋꯦꯕꯀꯣ ꯍꯥꯎꯒꯗꯕ ꯈꯔ ꯑꯗꯨꯏ ꯃꯅꯨꯡꯗꯒꯤ ꯈꯜꯂꯒ ꯁꯨꯝ ꯈꯔ ꯂꯧꯖꯔꯛꯑꯦ ꯃꯁꯤꯒꯤ ꯄꯤꯊꯥꯁꯦ ꯄꯤꯊꯥꯁꯦ ꯂꯧꯔꯛꯑꯦ 70ꯗꯤ ꯏꯕꯅꯤ ꯑꯗꯣ 50ꯗ ꯂꯧꯔꯛꯑꯦꯕꯀꯣ ꯑꯅꯤꯈꯛ ꯂꯧꯔꯛꯑꯦ ꯌꯥꯝꯁꯨ ꯁꯨꯝ ꯍꯥꯟꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤ ꯃꯥꯎꯠ ꯐ꯭ꯔꯦꯁꯅꯔꯁꯦ ꯑꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯃꯔꯣꯏꯅꯤꯅꯀꯣ ꯀꯥꯟꯅꯅꯤꯅꯀꯣ ꯁꯤꯁꯨ 30ꯗ ꯅꯠꯇ꯭ꯔꯥ 30ꯅꯤ ꯃꯌꯥꯝ ꯑꯁꯦ ꯈꯤꯇꯪ ꯆꯥꯕꯅꯤꯅꯀꯣ ꯌꯥꯝ ꯑꯗꯨꯝ ꯀꯨꯏꯅ ꯆꯠꯀꯅꯦꯕ ꯁꯤꯗꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯀꯣꯝꯂꯥ ꯃꯥꯟꯕꯤ ꯆꯣꯀ꯭ꯂꯦꯠꯁꯦ ꯑꯩ ꯌꯥꯝ ꯀꯨꯏꯔꯦꯕ ꯎꯗꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯣꯜꯂꯝꯃꯦꯕꯀꯣ ꯑꯩ ꯌꯥꯝ ꯆꯥꯔꯝꯃꯦꯕ ꯍꯥꯎꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯑꯦꯌꯔꯄꯣꯔꯠ ꯆꯠꯄꯗꯒ ꯆꯥꯔ ꯆꯨꯞ ꯆꯠꯈꯤꯒꯦꯅ ꯑꯩꯅ ꯁꯨꯝ ꯂꯩꯔꯛꯄꯅꯦꯕꯀꯣ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯌꯥꯝ ꯑꯣꯔꯦꯟꯖ ꯇꯦꯁ ꯑꯣꯏꯔꯒ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗ ꯑꯥꯔꯃꯤꯒꯤ ꯌꯥꯝ ꯐꯪꯕꯅꯦꯕꯀꯣ ꯑꯁꯤꯁꯦ ꯆꯨꯝꯃꯒ ꯁꯨꯃꯥꯏꯅ ꯒꯧ ꯂꯥꯎꯔ ꯁꯤꯁꯨ ꯄꯤꯊꯥꯔ ꯀꯩꯅꯣꯝꯗꯤ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯡꯒꯁꯦ ꯀꯨꯏꯃꯟꯗꯅ ꯑꯁꯤꯁꯦ ꯑꯃꯒ ꯂꯧꯔꯛꯑꯦ ꯑꯁꯤꯅ 40ꯅꯤ ꯃꯌꯥꯝ 30ꯔ 40ꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯂꯨꯄꯥ 10 ꯁꯨꯝ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯁꯤꯅ 40ꯅꯤ ꯃꯌꯥꯝ ꯁꯤꯒ ꯕ꯭ꯂꯦꯛ ꯀꯂꯔꯁꯨ ꯂꯩ ꯕ꯭ꯂꯦꯛꯇꯨꯁꯨ ꯂꯧꯔꯛꯀꯦ ꯈꯟꯕ ꯑꯗꯣ ꯕ꯭ꯂꯦꯛꯇꯨꯒꯩꯗꯤ ꯑꯁꯤꯅ ꯍꯥꯎꯅꯦꯅꯀꯣ ꯁꯣꯏꯅ ꯂꯧꯔꯛꯑꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯣꯝ ꯄꯥꯄꯤꯁꯤꯅ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯦꯝꯃꯒ ꯂꯧꯔꯛꯑꯦ ꯑꯁꯤꯅ 50ꯗꯅꯦꯕꯀꯣ ꯏꯕꯗꯤ 65 ꯏꯕꯅꯦꯕꯀோ ꯁꯤ ꯈꯛꯇꯅꯤꯗ ꯂꯧꯔꯛꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ
호텔ꯗꯩ ꯊꯣꯔꯛꯑꯦ ꯆꯠꯂꯅꯦꯕꯀꯣ ꯒꯥꯔꯤꯁꯨ ꯂꯩꯔꯦ ꯀꯗꯥꯏ ꯀꯔꯝꯕꯅꯣ ꯀꯦꯞ ꯂꯥꯛꯑꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯦ ꯂꯣꯛ ꯂꯩ ꯃꯥꯜꯂꯦ ꯑꯣ ꯀꯥꯔꯒꯦ बोटी को बोलिए 사해 पिन है क्या हाँ पिन ꯌꯥꯝ ꯁꯥꯐꯝꯁꯦ ꯌꯥꯝ ꯁꯦꯞ ꯆꯥꯏ ꯂꯩꯕꯗꯀꯣ ꯀꯣꯏꯕꯁꯨ ꯈꯣꯠꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯂꯥꯞꯄꯗ ꯑꯣꯏꯗ꯭ꯔꯦ ꯀꯣꯏꯐꯝꯁꯨ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯆꯦꯆꯧ ꯍꯣꯏꯗ ꯌꯥꯝ ꯀꯨꯜꯐꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅꯦꯕꯀꯣ ꯉꯥꯁꯨ ꯆꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤꯕꯨ ꯆꯠꯇ꯭ꯔꯤꯉꯩꯁꯤꯒꯀꯣ ꯐꯪꯅꯔꯗꯤ ꯆꯥꯔꯁꯨ ꯆꯠꯈꯤꯁꯤ ꯄꯣꯠ ꯆꯩ ꯐꯪꯅꯔꯛꯑꯦ ꯇꯔꯥꯃꯥꯊꯣꯏ ꯇꯥꯔꯛꯑꯕꯅꯤꯅ ꯌꯥꯝ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤꯒꯨꯝꯕꯗꯣ ꯁꯤꯗ꯭ꯔꯗꯤ ꯐꯖꯗ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯂꯩꯗꯤ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯒ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ ꯁꯨꯝ ꯂꯩꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯐꯖ ꯐꯖꯕꯗꯤ ꯌꯥꯝ ꯌꯣꯜꯂꯤ ꯑꯄꯥꯝꯕ ꯌꯥꯝ ꯌꯥꯎꯋꯦ ꯁꯥꯕꯁꯤꯒ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯤꯒ ꯌꯦꯡꯕꯗ ꯑꯗꯨꯝ ꯊꯛꯇꯅ ꯂꯩꯅꯤꯡꯉꯦ ꯀꯔꯤꯝ ꯆꯥꯅꯤꯡꯗꯕꯗꯣ Sarage ꯈꯨꯠꯁꯥꯁꯦ ꯂꯣꯏꯔꯦ ꯉꯥꯎꯒꯦ ꯇꯧꯋꯦ ꯃꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯁꯥꯕꯅꯤꯅꯅꯦ ꯈꯤꯇꯪ ꯊꯣꯛꯄꯗ ꯋꯥꯕꯅ ꯍꯥꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12:30 ꯇꯥꯔꯦ ꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯆꯧ ꯍꯣꯏꯗꯒꯤ ꯍꯟꯕꯒꯤ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯅꯦꯕꯀꯣ ꯇꯨꯛꯇꯨꯀꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯡꯕ ꯇꯨꯛꯇꯨꯀꯤꯗꯣ ꯆꯞꯆꯥꯗ ꯇꯧꯔ ꯍꯥꯏꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯌꯧꯔꯛꯑꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5:30 ꯇꯥꯗ꯭ꯔꯤ 5 ꯇꯥꯗ꯭ꯔꯤ 7:40ꯒꯤ ꯐ꯭ꯂꯥꯏꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯈꯔ ꯉꯟꯅ ꯌꯥꯔꯤꯉꯩ ꯆꯠꯂꯨꯅ ꯍꯥꯏꯕ ꯑꯗꯨꯅ ꯉꯟꯅ ꯆꯠꯂꯕ ꯌꯥꯗꯣꯔꯤꯕ ꯀꯩꯅꯣ ꯒꯥꯔꯤ ꯂꯥꯛꯄꯗꯣ ꯏꯪꯉꯤꯍꯦ ꯃꯥꯏꯁꯤꯁꯨ ꯐꯠꯇꯠꯂꯨꯗꯅꯀꯣ ꯈꯨꯠꯁꯤꯟꯅ ꯇꯥꯛꯇꯥ ꯂꯩꯔꯦ
Lại tục tục kia mà xe mà đi xe amuk Manipur mun set lo kike lại tục tục kia lại cái nó tròn mani cái này उपाय ना अपना पछाडि छ ना कोई मंदिर कोई बड़ी विद्या है ये लोग भाई सेपरेट करना कोई भी आप फिर से कोई बड़ी नहीं है साथ में कोई अपने कोई नहीं है तो कोई जो कहीं ना कहीं बस ये सब तो आए हैं तो ये चेक तो है I know. Siguro ba doon? Tawag ni? Checking tawag baloy rin. May isang eh. Ngayari mayam 6:55 the boarding time oy. Kung 6 pwede tari ba ko? Express flights IX2789 Guwahati to Delhi will be moving shortly from gate number 9 of the first floor. Indian Express wishes to the present flight. Thank you. Yan, uy lang na rin yung mata niyo ba? Wala na nga ito. Ore matam no sarang ni there's it Request your attention please. As we prepare for departure, please open the window shades, straighten your seat back, close your tray table and fasten your seat belt. The cabin lights will be dimmed. नमस्कार उड़ान संख्या 6251 में आपका स्वागत है। इम्फाल 33 मिनटों की दूरी पर है। आज अपने वेटेड कप्तान मोनिशा नंबर से कप्तान
उषा गौत के 4,000 रुपए के शाही प्रोग्राम भरेंगे। सोनू ज्योति स्नेहा मैं प्रयास के मुख्य कर्मी तो हम इंडिया रोग सी बोल सकते हैं और हम में से कुछ पंजाब भी बोल सकते हैं। हम आपकी सुरक्षा मेरा पीना वर्जित है। सभी शौचालयों में स्मोक डिटेक्टर्स लगे हुए हैं। क्रू के आदेश के बिना लाइफ जैकेट्स, आपातकालीन निकास और अन्य सुरक्षा उपकरणों का उपयोग या छेड़छाड़ मना है। कोई भी उल्लंघन करने पर विलंब और ꯖꯤꯂꯦꯟ ꯑꯣꯏꯗꯣꯔꯦ ꯂꯝ ꯀꯣꯏꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯏꯁꯥꯒꯤ ꯃꯐꯝ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯨꯝ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯥꯎꯋꯤꯗꯅꯀꯣ ꯃꯤꯔꯝ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯀꯣꯏꯁꯜꯂꯛꯑꯒꯗꯤ ꯏꯁꯥ ꯌꯨꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯥꯏꯁꯤꯗꯤ ꯋꯦꯗꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯩꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯦꯕꯀꯣ
ꯚꯤꯗꯤꯑꯣꯗ ꯉꯥꯏꯔꯝꯃꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯩꯈꯣꯏ ꯄ꯭ꯂꯨꯇꯣꯅ ꯂꯧꯕꯤꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯦꯕꯀꯣ ꯃꯌꯥꯟꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯖꯨꯗꯤꯑꯣꯒꯤ ꯐꯨꯔꯤꯠꯁꯦ ꯑꯁ ꯑꯣꯏꯅ ꯆꯠꯂꯝꯗꯥꯏꯗꯁꯦ ꯑꯌꯨꯛꯇ ꯃꯥꯅ ꯍꯧꯒꯠꯂꯒ ꯁꯦ ꯂꯩꯗ꯭ꯔꯗꯤ ꯃꯅꯤꯄꯨꯔ ꯆꯠꯂꯣꯏ ꯁꯤꯃꯛꯅꯦꯕ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯁꯤꯁꯦ ꯗꯨꯀꯥꯟ ꯆꯠꯄꯗ ꯁꯨꯝ ꯂꯤꯠꯇꯅ ꯊꯥꯗꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ ꯐꯨꯔꯤꯠ ꯐꯤ ꯍꯥꯏꯁꯦꯀꯣ ꯑꯝꯇꯪ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯅꯤꯡꯗꯕꯗꯅꯦ ꯃꯥꯏꯁꯦ ꯈꯪꯕ ꯃꯤꯅꯗꯤꯀꯣ ꯁꯤꯟꯗꯦꯅ ꯍꯥꯏꯕ ꯃꯥꯗꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯅꯦꯕ ꯑꯗꯨꯝ ꯂꯤꯠꯇꯅ ꯇꯠꯇ꯭ꯔꯤꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯕ ꯕꯤꯗꯥꯅꯦꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯉꯥꯡꯉꯤꯅꯦꯕꯀꯣ ꯁꯤꯜꯂꯣꯅꯦ ꯐꯤꯗꯨ ꯌꯥꯝ ꯂꯩꯗꯣ ꯑꯗꯣ ꯁꯦꯄꯔꯦꯠ